ꯅꯔꯁ ꯑꯃ ꯑꯣꯏꯔꯒꯕꯨ ꯂꯥꯏꯌꯦꯡꯅꯕ ꯂꯩꯔꯤꯒꯗꯕꯨ ꯂꯥꯏꯌꯦꯡꯕꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗꯅ ꯆꯦꯟꯊꯣꯔꯛꯏ ꯂꯥꯏꯌꯦꯡꯕ ꯉꯝꯃꯔꯣꯏꯅ ꯀꯤꯗꯅ ꯑꯗꯨꯁꯨ ꯃꯈꯣꯏ ꯄꯨꯂꯞ ꯍꯧꯅꯔꯒ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯗꯤ ꯄꯕꯖꯤ ꯁꯥꯟꯅꯕꯅꯤꯅꯀꯣ ꯈꯪꯕ꯭ꯔꯥ ꯄꯕꯖꯤ ꯁꯥꯟꯅꯩꯗ ꯅꯣꯡꯃꯩ ꯀꯥꯞꯊꯠꯅꯒꯦ ꯍꯥꯠꯇꯣꯛꯅꯒꯦ ꯑꯉꯝ ꯑꯉꯝ ꯌꯥꯟꯊꯠꯅꯖꯦ ꯁꯥꯟꯅꯔꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯒ ꯄꯕꯖꯤ ꯁꯥꯟꯅꯕ ꯆꯪꯉꯒ ꯑꯩ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯜꯂꯦ ꯃꯤ ꯍꯥꯠꯄ ꯇꯜꯂꯦ ꯑꯩ ꯁꯤꯒꯤꯅꯤ ꯑꯩ ꯄꯥꯏꯒꯤꯅ ꯑꯗꯥ ꯀꯤꯖꯔꯒ ꯂꯩ ꯇꯥꯔꯗꯤ ꯀꯩꯗꯧꯕꯩ ꯄꯕꯖꯤ ꯁꯥꯟꯅꯔꯝꯃꯤꯅꯣꯕ ꯄꯕꯖꯤ ꯁꯥꯟꯅꯕ ꯆꯪꯉꯛꯏꯅꯣꯕ ꯑꯗꯨꯗꯤ ꯀꯦꯟꯗꯤ ꯀ꯭ꯔꯁꯀꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯗꯀꯨꯝꯕ ꯑꯗꯨꯒꯨꯝꯕꯩ ꯁꯥꯟꯅꯧꯗꯅ ꯅꯔꯁꯇꯤ ꯑꯣꯏꯅꯤꯡꯉꯤ ꯂꯥꯏꯌꯦꯡꯕꯗꯤ ꯐꯖꯔꯤꯅꯦ ꯄ꯭ꯔꯃꯥꯟꯒꯗꯤ ꯍꯥ ꯅꯣꯡꯉꯥꯟꯕꯩ ꯇꯞꯇꯥꯏ ꯆꯥꯁꯜꯂꯒ ꯈꯣꯡꯒꯥꯏꯖꯜꯂ ꯐꯝꯃꯒ ꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯁ꯭ꯋꯥꯏꯞ ꯇꯧꯗ ꯆꯤꯡ ꯂꯩꯔꯝꯅꯤꯅ ꯀꯣꯛꯇꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯉꯥꯛꯇ ꯍꯥꯜꯂꯦ ꯌꯥꯗ꯭ꯔꯦ ꯏ ꯄꯥꯎꯗꯣ ꯈꯔ ꯇꯥꯎ ꯃꯈꯣꯏꯅ ꯊꯣꯛꯂꯛꯏꯗꯣ ꯈꯪꯕ꯭ꯔꯥ ꯃꯔꯝ ꯌꯥꯝ ꯂꯩ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯥꯔꯁꯣꯅꯦꯜ ꯃꯔꯝ ꯌꯥꯝ ꯂꯩ ꯃꯈꯣꯏꯒꯤ ꯃꯔꯝꯗꯣ ꯍꯥꯏꯗꯣꯛꯀꯣ ꯍꯛꯊꯦꯡꯅꯅ ꯄ꯭ꯔꯨꯐ ꯄꯤꯔꯛꯑꯒꯦ ꯃꯈꯣꯏꯗ ꯊꯦꯡꯅꯩꯗ ꯅꯈꯣꯏꯁꯦ ꯄꯩꯈꯥ ꯊꯥꯗꯣꯏ ꯆꯠꯂꯦꯕ ꯍꯧꯖꯤꯛꯁꯦ ꯈꯪꯕ꯭ꯔꯥ ꯑꯦꯛꯖꯥꯝ ꯍꯣꯜ ꯑꯃꯗ ꯃꯤ ꯀꯨꯟꯊ꯭ꯔꯥ ꯇꯥꯔꯦꯕ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯍꯣꯜꯗꯨꯗꯗꯤ ꯀꯣꯂꯣꯝ 10ꯇꯪ ꯄꯤꯔꯛꯑꯦꯕ ꯁꯤ ꯀꯣꯂꯣꯝ 10ꯁꯦ ꯅꯈꯣꯏ ꯃꯁꯦꯟ ꯃꯤꯅꯤꯠ 10 ꯀꯩꯅꯣꯝ ꯈꯥꯏꯗꯣꯛꯅꯔ ꯅꯈꯣꯏ ꯃꯁꯦꯟ ꯁꯤꯜꯂꯒ ꯀꯣꯂꯣꯝ 10ꯁꯤꯅ ꯉꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯦ ꯏꯔꯣ ꯑꯦꯛꯖꯥꯝꯁꯤꯗꯤ ꯄꯨꯡ ꯑꯃꯈꯛꯇꯅꯦ ꯑꯗꯨꯕꯨ ꯊꯪꯅꯅ ꯂꯩꯔꯤꯕ ꯍꯣꯜꯁꯦ ꯑꯦꯛꯖꯥꯝ ꯍꯣꯜꯁꯤꯗꯗꯤ ꯃꯤ 30ꯃꯛ ꯃꯁꯥꯒꯤ ꯀꯣꯂꯣꯝ ꯑꯃꯃꯝ ꯂꯣꯏ ꯄꯤ ꯑꯗꯨꯒ ꯅꯣꯏ ꯑꯦꯛꯖꯥꯝ ꯍꯣꯜꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯅ ꯌꯥꯅꯕ ꯁꯤꯜꯂꯣꯀꯣ ꯍꯥꯏꯔꯒꯗꯤ ꯅꯪ ꯑꯦꯛꯖꯥꯝ ꯊꯥꯅꯤꯡꯒꯗ꯭ꯔꯕ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯑꯁ ꯁꯤꯁꯨ ꯌꯥꯔꯣꯏꯅꯦ ꯅꯪꯗꯤ ꯂꯥꯏꯔꯤꯛꯇꯣ ꯇꯝꯃꯛꯇ꯭ꯔꯕꯅꯤꯅ ꯑꯦꯛꯖꯥꯝꯒꯤ ꯐꯤꯜꯁꯦ ꯐꯥꯎꯔꯣꯏꯕ ꯑꯗꯨꯅ ꯀꯔꯝꯕꯗ ꯅꯪ ꯉꯁꯥꯏ ꯍꯥꯏꯈꯤꯗꯥꯏꯅꯦ ꯄꯕꯖꯤꯒꯤ ꯃꯇꯥꯡꯗ ꯀꯌꯥꯝꯅ ꯑꯗꯨꯗꯩ ꯍꯥꯏꯔꯛꯑꯒꯦ ꯅꯈꯣꯏꯁꯦ ꯁꯤꯕꯥꯏ ꯑꯃ ꯑꯣꯏꯔꯦ ꯈꯜꯂꯣꯅꯦ ꯂꯥꯟ ꯆꯪ ꯃꯇꯝꯗ ꯃꯤꯅ ꯅꯣꯡꯃꯩ ꯑꯐꯕ ꯇꯣꯞ ꯅꯨꯡꯒ ꯄꯥꯏꯗꯅ ꯑꯦꯀꯦ ꯄꯥꯏꯗꯅ ꯁ꯭ꯅꯥꯏꯄꯔ ꯄꯥꯏꯗꯅ ꯂꯦꯞꯄ ꯂꯩꯗꯣꯏꯅꯦꯕ ꯅꯈꯣꯏ ꯌꯦꯛꯅꯕꯗꯨꯅꯀꯣ ꯑꯗ ꯅꯪꯅ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯅ ꯄꯦꯁꯥ ꯒꯥꯔꯤ ꯑꯃꯃꯝ ꯌꯦꯜꯂꯛꯑꯦꯕ ꯅꯈꯣꯏ ꯑꯃꯃꯝꯒꯤ ꯄꯦꯁꯥ ꯒꯥꯔꯤ ꯑꯃꯃꯝꯁꯦ ꯄꯥꯏꯔꯦ ꯁꯤꯒ ꯀꯥꯞꯊꯠꯅꯔꯨ ꯕꯣꯔꯗꯔꯗ ꯆꯠꯂꯒ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯂꯥꯟꯗꯨ ꯁꯣꯛꯅꯕ ꯌꯥꯎꯗꯣꯔꯤꯕ꯭ꯔꯕ ꯀꯥꯞꯊꯠꯅꯕꯗ ꯆꯠꯇꯣꯔꯤꯕ꯭ꯔꯕ ꯑꯗꯨꯒ ꯒꯥꯏꯁ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯅꯤ ꯈꯪꯉꯝꯃꯗꯤ ꯃꯍꯥꯛꯅꯀꯣ ꯈꯪꯕ꯭ꯔꯥ ꯉꯥꯡꯉꯝꯃꯣꯏꯗꯕꯅꯦ ꯐꯖꯅ ꯈꯪꯉ ꯂꯩꯔꯝꯃꯤ ꯌꯦꯡꯉꯣ ꯄꯨꯂꯤꯁ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯁꯤꯐꯥꯏ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯂꯥꯟꯐꯝꯗ ꯂꯥꯟꯊꯦꯡꯅꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤꯅ ꯑꯁꯤ ꯑꯅꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯐꯖꯅ ꯔꯦꯁꯄꯦꯛ ꯇꯧꯗ꯭ꯔꯥ ꯂꯩꯌꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯃꯍꯥꯛ ꯁꯤꯐꯥꯏ ꯑꯣꯏꯔꯝꯃ ꯁꯤꯈꯤꯕ ꯈꯪꯕ꯭ꯔꯥ ꯃꯍꯥꯛꯀꯤ ꯃꯨꯔꯇꯤ ꯈꯤꯜꯂꯒ ꯊꯝꯃꯦꯕ ꯂꯝꯕꯤꯒꯤ ꯁꯣꯔꯣꯛ ꯃꯇꯥꯏꯁꯤꯗ ꯀꯌꯥꯝꯇꯤ ꯔꯦꯁꯄꯦꯛ ꯄꯤꯒꯦ ꯌꯦꯡꯉꯣ ꯍꯦꯂꯤꯀꯣꯞꯇꯔꯗꯒꯤ ꯂꯥꯛꯑꯒ ꯃꯤ ꯁꯦꯂꯨꯠ ꯇꯧꯋꯦꯕ ꯁꯤ ꯔꯦꯁꯄꯦꯛ ꯄꯤꯒꯦ ꯌꯦꯡꯉꯣ ꯑꯁꯨꯃꯥꯏꯅ ꯂꯥꯟꯐꯝꯗ ꯃꯈꯣꯏꯁꯦ ꯑꯋꯥ ꯇꯥꯔꯝꯅꯦꯕ ꯅꯔꯁ ꯑꯃ ꯑꯣꯏꯔꯝꯃꯒ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯑꯦ ꯍꯥꯏꯁꯦꯀꯣ ꯃꯈꯣꯏꯗꯗꯤ ꯁꯨꯃꯥꯏꯅ ꯁꯦꯂꯨꯠ ꯇꯧꯕꯗꯤ ꯊꯧꯅꯥ ꯍꯥꯞꯄꯤꯕꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯗꯤ ꯂꯥꯏꯅ ꯃꯈꯣꯏꯅ ꯑꯣꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯗ ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯊꯕꯛ ꯇꯧꯕꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯑꯦ ꯅꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯥꯏꯌꯦꯡꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯈꯪꯕ꯭ꯔꯥ ꯂꯥꯏꯌꯦꯡꯕ ꯄꯤꯗ꯭ꯔꯤꯕꯅꯦꯕ ꯂꯥꯏꯌꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯦꯁꯦꯟ ꯑꯥꯎꯠꯁꯥꯏꯗꯇꯒꯤ ꯆꯪꯉꯛꯄ ꯀꯥꯡꯕꯨꯁꯤꯡꯗꯤ ꯂꯥꯏꯌꯦꯡꯉꯤꯅꯦ ꯌꯦꯡꯉꯣ ꯁꯤꯗ ꯀꯅꯥꯅ ꯇꯧꯅꯤ ꯁꯤ ꯅꯪꯉꯣꯟꯗꯁꯨ ꯑꯝꯇꯪ ꯍꯥꯞꯆꯜꯂ ꯌꯦꯡꯉꯣ ꯅꯪꯉꯣꯟꯗ ꯑꯣꯏꯔꯒ ꯑꯝꯇꯪ ꯌꯦꯡꯉꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯔꯩ ꯆꯣꯛꯇꯣꯟ ꯃꯨꯟꯅ ꯇꯥꯎ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯊꯥꯏꯅꯉꯥꯏ ꯃꯇꯝꯗ ꯈꯪꯕ꯭ꯔꯥ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯌꯥꯝꯅ ꯏꯟꯕ ꯃꯅꯦꯝ ꯃꯀꯨꯅ ꯍꯥꯏꯕ ꯌꯥꯝ ꯏꯟꯕ ꯅꯠꯇ꯭ꯔꯒꯅ ꯑꯣꯖꯥꯅ ꯍꯥꯏꯕ ꯌꯥꯝ ꯏꯟꯕ ꯃꯈꯣꯏꯒꯤ ꯕꯣꯁꯇꯨꯅ ꯍꯥꯏꯕ ꯌꯥꯝ ꯏꯟꯕ ꯃꯊꯛ ꯊꯟꯕ ꯁꯤꯅꯤꯌꯔ ꯂꯩꯕ ꯊꯕꯛ ꯇꯧꯕꯁꯤꯡꯅ ꯍꯥꯏꯕ ꯌꯥꯝꯅ ꯏꯟꯕꯗꯣ ꯑꯗꯨꯗꯣ ꯑꯐꯕ ꯃꯤꯅꯤ ꯑꯐꯕ ꯁꯥꯇ꯭ꯔꯅꯤ ꯑꯐꯕ ꯑꯉꯥꯡꯅꯤ ꯑꯐꯕ ꯃꯃꯧꯅꯤ ꯃꯔꯤꯡꯖꯦꯜ ꯂꯩꯕꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤꯗꯅꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯖꯨꯒꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯁꯦꯟꯆꯨꯔꯤꯁꯤꯗꯗꯤ ꯈꯪꯕ꯭ꯔꯥ ꯑꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯂꯣꯏꯈꯔꯦ ꯌꯥꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯅꯔꯁ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯆꯅꯨ ꯑꯣꯏꯔꯤꯕ ꯏꯆꯜ ꯏꯆꯦꯁꯤꯡꯅ ꯇꯧꯕꯤꯔꯤꯕ ꯊꯧꯅꯥꯁꯦ ꯁꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯐꯠꯇꯕ ꯊꯕꯛꯇꯨꯕꯨ ꯐꯠꯇꯦ ꯑꯔꯥꯟꯕ ꯊꯕꯛꯇꯨꯕꯨ ꯂꯥꯜꯂꯤ ꯍꯥꯏꯅ ꯃꯈꯧ ꯐꯣꯡꯅ ꯂꯥꯎꯕ ꯉꯝꯕꯗꯣ ꯑꯗꯨꯕꯨꯅꯤ ꯊꯧꯅꯥ ꯂꯩꯕ ꯍꯥꯏꯁꯦ ꯃꯊꯛ ꯊꯪꯕꯅ ꯇꯧꯕ ꯑꯣꯏꯒꯦꯔꯥ ꯃꯈꯥ ꯊꯪꯕꯅ ꯇꯧꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯨꯝꯕ ꯊꯧꯅꯥ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯊꯣꯛꯂꯛꯑꯀꯥꯟꯗꯅꯤ ꯂꯝꯗꯝꯁꯤꯕꯨ ꯆꯥꯎꯈꯠꯄ ꯂꯝꯗꯝꯁꯤꯕꯨ ꯑꯐꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯗꯣꯏꯕ ꯌꯥ ꯆꯞ ꯆꯥꯔꯦ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯈꯔ ꯆꯥꯁꯤꯜꯂꯒ ꯈꯔ ꯆꯥꯁꯤꯜꯂꯒ ꯃꯈꯥ ꯁꯝꯗꯔꯛꯏꯅꯦ ꯃꯩ ꯃꯨꯠꯂꯁꯨ ꯑꯗꯨꯝ ꯉꯥꯡꯉꯛꯏꯅꯦ ꯀꯦꯃꯦꯔꯥ ꯑꯃ ꯄꯥꯏꯔꯒ ꯁꯤꯗꯤ ꯃꯥ ꯊꯣꯛꯈ꯭ꯔꯒꯦ ꯃꯩ ꯃꯨꯠꯂꯤꯉꯩꯁꯤꯗ ꯃꯇꯝꯁꯦ ꯌꯥꯝꯅ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯃꯅꯦ ꯀꯩꯅꯣꯝ ꯀꯥꯎꯔꯦꯍꯦ ꯆꯠꯍꯧꯔꯒꯦ ꯃꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯤꯗꯤꯌꯥꯗ ꯀꯩꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯒꯤ ꯁꯨꯝ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯁꯦ ꯑꯁꯤꯁꯤꯅ ꯁꯥꯈꯤꯅꯤ